ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯈꯤꯕ ꯑꯣꯏꯗꯣꯔꯤꯅꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯊꯕꯛ ꯑꯅꯤ ꯊꯣꯛꯅ ꯁꯨꯏ꯫ ꯑꯣꯛꯇꯣꯁꯨ ꯊꯧꯏ ꯑꯗꯨꯒ ꯊꯕꯛ ꯁꯨꯕꯁꯨ ꯑꯗꯨꯝ ꯆꯠꯂꯤ꯫ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯗꯗꯥꯒ ꯑꯩꯈꯣꯏꯅꯗꯤ ꯇꯧꯔꯨꯅꯨ, ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯨꯔꯨꯔꯅꯨ, ꯑꯍꯟꯁꯨ ꯑꯣꯏꯔꯦ, ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯔꯣ, ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯣꯛꯇꯣꯗꯣ ꯑꯗꯨꯝ ꯊꯧꯒꯦꯒ ꯊꯧꯔꯣ, ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯨꯗꯤ ꯂꯦꯞꯄꯣ ꯍꯥꯏꯖꯕꯅꯦ꯫ ꯌꯨꯝ ꯁꯥꯕꯒꯤ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯍꯥꯏꯕꯗꯨ ꯀꯥꯔꯦ ꯕꯕꯥꯁꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯅ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅꯗꯤ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯗꯦ꯫ ꯕꯕꯥꯗ ꯁꯥꯎꯅꯤꯡꯈꯤꯕ ꯑꯃ ꯂꯩꯈꯤꯕꯗꯒꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯈꯔꯁꯨ ꯆꯥꯎꯈꯠꯇꯦ꯫ ꯃꯤꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟꯁꯤ ꯀꯌꯥ ꯄꯤꯊꯣꯛꯅꯤꯡꯗꯦ꯫ ꯌꯨꯝꯕꯨꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯕꯕꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯅꯗꯤ ꯕꯕꯥꯗ ꯁꯦꯟ ꯄꯤꯌꯨ ꯄꯤꯌꯨ ꯇꯛꯄꯗ ꯈꯟꯅ ꯆꯩꯅꯕꯁꯨ ꯌꯥꯝꯅ ꯌꯥꯎꯈꯤ꯫ ꯑꯗꯨꯅ ꯕꯕꯥꯅ ꯋꯥꯁꯛꯈꯤ, ꯂꯩꯀꯥꯏ ꯑꯁꯤꯗꯗꯤ ꯊꯕꯛ ꯁꯨꯡꯁꯨ ꯍꯦꯛ ꯁꯨꯔꯔꯣꯏ ꯍꯥꯏꯗꯅ꯫ ꯂꯝ ꯑꯔꯥꯞꯄ ꯑꯇꯣꯞ ꯑꯇꯣꯞꯄꯁꯤꯡꯗꯒꯤ ꯕꯕꯥꯅꯁꯨ ꯃꯁꯛ ꯈꯪꯕ, ꯕꯕꯥꯕꯨꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯇꯅ ꯊꯕꯛꯁꯦ ꯍꯥꯏꯔꯛꯑꯒ ꯕꯕꯥꯁꯦ ꯑꯗꯨꯗ ꯁꯨꯕ ꯆꯠꯄꯅꯤ꯫ ꯊꯕꯛ ꯁꯨꯕꯁꯨ ꯕꯕꯥꯁꯦ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯤ, ꯆꯦꯛꯁꯤꯟꯅꯁꯨ ꯁꯨꯏ ꯑꯗꯨꯝ ꯍꯥꯏꯅꯩ꯫ ꯃꯁꯤꯅ ꯋꯥꯔꯤ ꯑꯃꯔꯣꯝꯗ ꯂꯩꯈ꯭ꯔꯒ ꯏꯝꯐꯥꯜꯗ ꯕꯕꯥꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯊꯕꯛ ꯑꯃ ꯁꯨꯕ ꯍꯦꯛ ꯂꯣꯏꯕꯒ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯄꯣꯊꯥꯗꯈꯩ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯄꯦꯇ꯭ꯔꯣꯜꯒꯤ ꯑꯣꯛꯇꯣ ꯃꯆꯥꯗꯨ ꯃꯗꯨ ꯑꯃꯨꯛ ꯊꯧꯔꯛꯑꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯑꯩꯈꯣꯏꯗ ꯂꯛꯅꯔꯛꯑꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯨ ꯂꯣꯏꯅ ꯁꯨꯔꯤ ꯇꯥꯜꯂꯤ, ꯃꯄꯥ ꯑꯁꯤꯁꯨ ꯅꯣꯡꯃꯇ ꯄꯣꯊꯥꯗꯦ, ꯁꯦꯟꯅ ꯃꯣꯏꯒꯤꯁꯦ ꯀꯔꯥꯏꯗꯕꯨ ꯊꯝꯂꯤꯅꯣ ꯍꯥꯏꯗꯅ꯫ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯅ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏ, ꯏꯃꯥ, ꯕꯕꯥꯁꯤ ꯃꯇꯝ ꯈꯔ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯅꯨ, ꯀꯩꯀꯩꯅꯣ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔꯁꯨ ꯅꯣꯝꯍꯜꯂꯒ ꯏꯔꯦꯟꯖꯅ ꯄꯣꯊꯥꯍꯜꯂꯒ ꯊꯝꯃꯨ꯫ ꯃꯁꯥ ꯑꯁꯤ ꯅꯥꯔꯛꯑꯒꯗꯤ ꯁꯦꯟ ꯇꯥꯟꯕꯕꯨ ꯑꯃꯨꯛꯇ ꯂꯣꯏꯅ ꯆꯠꯀꯅꯤ꯫ ꯑꯍꯟꯁꯨ ꯐꯅ ꯑꯣꯏꯔꯦ, ꯏꯃꯥ ꯅꯪ ꯈꯔ ꯍꯥꯏꯌꯨ꯫ ꯏꯃꯥꯅ ꯑꯃꯨꯛ, ꯏꯆꯥꯒꯤ ꯋꯥꯁꯤꯗꯤ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤꯗ, ꯅꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧꯃꯛꯅꯤ, ꯅꯣꯏ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯃꯥꯗ ꯊꯧꯖꯜꯂꯛꯀꯅꯨ, ꯅꯄꯥꯁꯦ ꯊꯕꯛ ꯁꯨꯍꯟꯒꯅꯨꯗꯤ ꯍꯥꯏ, ꯅꯄꯥ ꯑꯁꯤꯅ ꯇꯥꯜꯂꯛꯄ ꯁꯦꯟꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯩꯗꯣ ꯍꯥ ꯅꯠꯇ꯭ꯔꯣ? ꯑꯩ ꯈꯪꯗꯦꯀꯣ ꯑꯗꯨ ꯋꯥꯗꯨꯃ ꯅꯣꯏ ꯉꯥꯡꯅꯖꯧ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯏꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯕꯕꯥꯁꯦ ꯃꯥꯏ ꯑꯣꯛꯇꯣꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯡꯒꯥꯟꯗꯒꯤ ꯊꯧꯖꯜꯂꯛꯏ꯫ ꯑꯩꯈꯣꯏꯗꯁꯨ ꯋꯥ ꯂꯥꯡꯒ ꯉꯥꯡꯗꯦ, ꯑꯣꯛꯇꯣꯗꯨꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯑꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯀꯔꯤ ꯊꯤꯔꯤꯅꯣꯁꯨ ꯈꯪꯗꯦ, ꯀꯣꯗ꯭ꯔꯣꯛ ꯀꯗ꯭ꯔꯥꯛ ꯀꯩꯀꯩꯅꯣ ꯃꯈꯣꯟ ꯃꯋꯥ ꯌꯥꯝꯅ ꯇꯥꯏ꯫ ꯏꯃꯥꯗꯁꯨ ꯕꯕꯥꯅ, ꯍꯦ ꯅꯨꯄꯤ, ꯆꯥꯕꯒ ꯇꯨꯝꯕꯒꯗ ꯇꯧꯔꯒ ꯂꯩꯔꯅꯨ, ꯅꯨꯡꯁꯥ ꯈꯔ ꯁꯥꯔꯛꯏꯉꯩꯁꯤꯗ ꯑꯩꯒꯤ ꯊꯕꯛ ꯁꯨꯕꯗ ꯁꯦꯠꯅ ꯆꯥꯅꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟꯗꯣ ꯃꯗꯨ ꯈꯔ ꯁꯨꯗꯣꯛꯎ, ꯍꯌꯦꯡ ꯑꯩ ꯑꯥꯗ ꯄꯨꯈꯤꯗꯣꯏꯅꯤ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ, ꯀꯩꯅꯣ ꯍꯌꯦꯡꯅ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯦ? ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯅ ꯑꯩꯗꯤ ꯉꯥꯡꯕꯗ ꯌꯥꯗ꯭ꯔꯦ, ꯅꯪ ꯊꯕꯛ ꯆꯠꯍꯟꯒꯅꯨ ꯍꯥꯏꯗꯅ, ꯑꯗꯨꯅ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯒꯦ ꯍꯪꯉꯛꯑꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯍꯦ ꯅꯃꯥ ꯅꯆꯥ ꯋꯥꯊꯤ ꯉꯥꯡꯒꯅꯨ, ꯑꯩ ꯇꯥꯅꯤꯡꯗꯦ, ꯑꯩ ꯊꯦꯡꯂꯕꯅꯤ, ꯍꯌꯦꯡ ꯑꯩ ꯑꯥ ꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯔꯤꯅꯤ꯫ ꯑꯩꯒ ꯊꯥꯏꯅꯗꯒꯤ ꯄꯨꯜꯂꯛꯄ ꯁꯦꯟ ꯄꯥꯏꯈ꯭ꯔꯕ ꯏꯅꯥ ꯈꯨꯟꯕ ꯑꯉꯥꯡ ꯑꯃꯒꯤ ꯊꯕꯛꯅꯤ ꯑꯩꯅ ꯁꯨꯔꯨꯗꯣꯏꯁꯤ꯫ ꯅꯁꯥ ꯅꯁꯥꯒꯤ ꯊꯕꯛ ꯇꯧꯅꯧꯀꯣ, ꯋꯥꯊꯤ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛ꯫ ꯑꯁꯨꯝꯅ ꯕꯕꯥꯁꯤ ꯃꯥꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯁꯦꯟꯅ ꯆꯥꯅꯅꯕ ꯐꯨꯔꯤꯠ ꯈꯪꯒ꯭ꯔꯥꯎ ꯈꯔ ꯃꯥꯒꯤ ꯀꯥꯗꯒꯤ ꯄꯨꯊꯣꯔꯛꯑꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯄꯗ꯭ꯔꯥꯛ ꯂꯥꯎꯅ ꯂꯣꯏꯅ ꯊꯥꯗꯔꯝꯃꯒ ꯑꯃꯨꯛ ꯑꯣꯛꯇꯣꯗꯨ ꯏꯟꯊꯣꯛꯑꯒ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯕꯕꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯉꯥꯡꯅꯕ ꯉꯝꯃꯔꯣꯏ ꯈꯟꯗꯨꯅ ꯏꯃꯥꯗ ꯁꯥꯎꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯉꯛꯏ꯫ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯕꯕꯥꯁꯤ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯁꯤꯜꯂꯒ ꯃꯥꯒꯤ ꯊꯕꯛꯇꯨ ꯆꯠꯈꯤ꯫ ꯑꯩꯈꯣꯏꯗꯒ ꯆꯠꯂꯒꯦꯒ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯈꯔꯁꯨ ꯐꯤꯡꯉꯤ, ꯕꯕꯥꯁꯤ ꯋꯥ ꯂꯥꯡꯁꯨ ꯀꯌꯥ ꯉꯥꯡꯗꯦ, ꯑꯗꯨꯒ ꯅꯤꯁꯥ ꯌꯨꯅ ꯆꯤꯡꯕꯁꯨ ꯑꯃꯠꯇ ꯊꯛꯇꯦ꯫ ꯃꯁꯥꯗꯣ ꯑꯗꯨꯅꯕꯨ ꯌꯥꯝꯅ ꯁꯦꯡꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯕꯨ ꯈꯪꯉꯛꯏ꯫ ꯑꯌꯨꯛꯇꯨꯗ ꯃꯌꯥꯝꯁꯦ ꯇꯨꯝꯕ ꯍꯧꯒꯠꯅꯔꯒ ꯃꯔꯤ ꯃꯔꯤ ꯃꯥꯏ ꯃꯤꯠ ꯕ꯭ꯔꯁ ꯇꯧꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯆꯠꯈ꯭ꯔꯦꯗꯣ ꯅꯄꯥꯗꯤ, ꯑꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯇꯣꯔꯤꯅꯣ? ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯨꯔꯒ ꯍꯜꯂꯛꯇꯣꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯗꯗꯥꯅꯁꯨ ꯑꯃꯨꯛ, ꯏꯃꯥ ꯅꯣꯏꯅ ꯃꯤꯅ ꯊꯕꯛ ꯆꯠꯄꯗ ꯑꯗꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯕꯕꯥꯁꯤ ꯑꯉꯥꯡꯗ ꯑꯉꯥꯡꯁꯨ ꯅꯠꯇꯦ, ꯃꯤ ꯃꯥ ꯃꯁꯥꯅ ꯈꯪꯅ ꯇꯧꯖꯔꯤꯅꯤ, ꯅꯣꯏ ꯋꯥ ꯑꯃꯇ ꯉꯥꯡꯉꯨꯅꯨ꯫ ꯏꯃꯥꯅ ꯑꯃꯨꯛ ꯍꯥꯏ, ꯑꯩꯕꯨꯗꯤ ꯈꯪꯉꯤꯅꯦ, ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯁꯤꯗ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯈꯔ ꯉꯥꯡꯉꯨ꯫ ꯑꯩꯁꯨ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯕꯥꯁꯤ ꯆꯤꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯏ ꯀꯥꯡꯕꯨꯗꯨ ꯄꯨꯔꯒ ꯊꯕꯛꯇꯨ ꯁꯨꯕ ꯍꯧꯔꯛꯑꯝꯃꯤ꯫
Masida babana karigumba angakpa mathengnarakturini. Babana moy a khulada leiringai. Mamang mahada sandi sapisi yamna urami hai. Aduga nongmadi babana magi angang kanggu singaduna. Lebak sum takhairakpada lebak manungdagi. Babana karino mathengngaki. Haidi posakadu yamna arangba sanagumna posakamani. Madu moy kanamta ude hai baba khaktada uhanbagi mawngda tawrami. Baba su lebak tawriba mi aduda thebo. Ngai khune nangsu tawtharo haidana. Nangsu pungtawde hek tawi. Ngayakta nangsu ngai ko. Sidai sibo karino. Sumna babana posa adu lebak manungdagi lokhalami. Summunna yengsalubada posakadu sana matat amawairami. Singda sengna samthoga yengubada tasengnama. Madu sanada sana wairami. Baba su masada pungak hek ngaksarami. Magi angang kanggu singa duda su babana sumna hai. Sidi sana nine lamchatpada sana kunbasi tahoy deri hainabani. Lamchatpagi wada natana lambe lama khangdagi migi sana lupa kunbasi tahoy dabani. Sidi ay kamdausige hunto me nungaite yumda pusi su kadai. Babana dumna haibaduda moy tabak suminaba kanggu singa duna. Waza adudi akwai lawjakragi. Kunba tahoy daba posak adudi akwai doina pitokirau. Sanabu kunbada tahoy de dungai. Sangsara sida karamba mino akwai gi mangda. Sana lupa taramaga kundana kalaga lakturi sibo. Wazana yumda pugega pubiro. Adu natragana hundokige khalagati. Akwai mayamsigi manungda wazana khwaidagi nuksiba misakto. Aduda dum pitokirau. Akwai di laitabada ngawre yumda pujakige haidana. Phagi tawrai. Babasu wakhalama munna khalaba matung. Wa mata ngangamdana moy mayamdudagi khara thaidoktuna thorai. Aduga munna sana aduda yengaga. Babaki wakhanda yumda purake ningami. Moyge thabak surido numit 15 thabakto suraga. Babase yumda muk halai. Babana hek halakpada imada sanado ulami. Imana so kadaidagi no sibo hangami. Babana so warido dum sengna imada tammi. Ima so wakhanda kariso khanjaluba tawdana. Pharene kanarene dudi kariso kaipoteda. Thamjallasi haidane imana sanado loksalaga thamjalami. Dadaga igati madu karimata khangbanate. Imana so hairakte babana so haidirakte. Numitudagi akhoi imungsida yamna saungna ahongba ama lakturibani. Sanaduna yum asida leirakpadagi numidang asida. Babagi khonjenga yamna manaba nupa ama. Pung thenga maningmaya sumang thelonda. Sumlok khuba amaha tawba amadi. Murung kari hairinodi khangdaba. Sum karigumba ama solaga satpa mataw ama khoina thengnaraki. Panak kuira phawmadu akhodi baba oiribo ningduna dum lai. Nongmadi imana maningda kon fengingai babasi imungdagi. Prap thoraga sumyena kharomda. Oiraga sum satki hai. Imaso babase kadaida salino khalami. Ikan kanadana babase muk imungdagi sat thorei hai. Handakti imaso mihulla wailutun kaaki. Babada su kaino nang baba nangdi sida muk kaidoba thoriba. Hojikta nang natro thora amaga sumda koiraga sakridobo hangami. Babana muk he nupi karan nganga kanu. Ay hojikta ni thori isi. Ay wara moy nasanu pa ni duwairambani. Taning deko dillela kanway ngonda. Adumayna hairamaga babase muk imungda sangki hai. Imaso babase yamna kizabani. Aduna kirasu kinawado anirak makhatatana. Magi kolikto phengba samba thuna loisalaga. Dadaga egi ganakta masado tak niaga. Yamna pakhana sangai. Aduga warido dadaga egada tamai. Dadaga eganaso ima yare taningre. Nangso ahan loisalaktana sono suba hauraba ngambirami. Thawdoktumasu laikre makha tarakpadasu. Adum imungse karinoma adum tawba haurai. Babasu toina mengaknaba amasu tawrami. Akoina tumba hawdokpa sangubada maga masak mong samanaba ama. Magi kada hekta sangaga babasi. Makhawri charam hekta melei hai. Aduga maning maya sidasu dum tamnaba haure. Sasana chatpadongna petrek. Adum makhon se tai. Aduga babana khulakpa sanadu. Madu thambu upudugi manaktasu. Imana sangubada hekta daida karigumba ama lepambadawna. Imagi masada pakat thukatpase dum thengnarabajani. Numitudi babase okto chaluraga wai haitana. Ngatana tumba sangkhre. Nonghe nganbaga muk babase okto do thawdoga satkhi. Babana yumdagi thokhibada magi kadu. Hawdong ama sangaga pochai inthurappadumaina. Hekta saptra amada babagi kada leiba pochai singase. Mathang hekta inthurai. Imaga khoiso hawdongna tawriboi ningdana. Hekanagi hawdongno haidana kaduda sangsalami. Adubo ngaglidi babagi kaduda hawdongdi leiramba thengnadi. Pochai singadudi loina makhada targa leirami.
Numitudadi dadaga igasu karigumba angakpa amadi poi. Dadanasu asumna haidai. Kaino handakse akhoi imungse mawang ama itaw tawida. Masibo kaidawrabazano haidana. Imanasu akhoida mo sumna haidai. Isa sa imadi yamna pakhalli. Napana nongma magi thabak halakpada. Chingduda sana matad ama khulli haidana. Imada pirai. Madugi sanado hek yum masida purakhiba numitaini. Yum masida oliba mayamsi. Adubu hundokibana pharoidra haidai. Imana numituda adumna waridu haidorakpaduda. Dadaga igadi pungak heknai. Dadaga igana su kainone haisibo. Karaidagi sanane haiba puthoro yenge haidami. Imana su sanado lakthoga dadaga igada yenghalai. Madu ubada aina sumna hai. Oiroida sinabu kaidawdoino akhoi ima suba. Imai laurage khutta sinaba sel amata sage haidami. Imana mukhe pangba suningdaba nangna aduda hairakani khanbada. Aina haidrabani. Piro sana se akhoi kanamta sizinaba yaroi. Masi aina nongma turenda langthakidoini hairai. Aisu maduda ima phagi tawbani haidana wawan nuami. Ngayaki matung mapana nupa amagi khonjenda. Imagi mingse hauna yamna pakhana kaurai. Akhoi so kaidawrabazano ne haidana mapanda chenthuubada. Thangnaba khundagi ahal ama oirami. Mana haibada babase yamna tamthina. Accident thoore hospital na mayamna pukhatkre hairai. Akhoi so pakhatana ha dudi kamaina tawrino ne haidana. Imane aine dadane akhoi puna hospital na salami. Imadi lambien daibu kaptana laabani. Akhoi na hospital yawo phawdi babase gyan tarami. Wariga phajana sanarami. Ahal ama igi mangda samaga sakhidana tawrini kaidana. Warido tamjarai. Adumaina hairamaga ngahaki matung babasi. Mayadagi ido otharai. Madudagi gyala dum takhidre doctor singna. Babasi manungda dum pusankre. Ngayak lairagadi yamna thajadana babasi leitre hairai. Akhoi so haujiktani babado akhoi wari sanaramido. Gyan taramini kamaina no haidana doctor singna duga. Akhoi se khatnarami. Kape upai leite akhoi se dum babase dum yumda putharai. Lakai mi tawraga dum mathau mangamdo loisankre. Babagi sora sondirge manunga sida. Khoigi iri ta kya ama laktuna kamaina tawkrino hangakpada. Imana warido sengna moida tammi. Babana sana khulakpagi warido. Aduda imabo kamana adudi noi sanado kaidobagi yum aduda thammino. Kainoma tawri edi ko khundokera mingonda pigere yonthokera. Kaithokera tawkho yadro hairei. Asumna babagi sora loibaga imana sanado lekagi ahan maiba amada. Puraga yenghaluge haidana upududagi. Sanado lakhoke sangubada angakpani. Sanado dum leiram khidre mafam aduda. Angakpani ko madugi posakadu kari oiribano khangde. Numituda imana upudo phak-phaktana koithi thirabasu. Sanado dum phangkhidre. Maiba maibi yengbadasu sanado dum akhoi imungda leiridi hairaga. Hojik phau ngasi phau thengnadri. Nongma imagi mangdasu babana laaga sumna hairami hai. Sanado aina pure aigi nakta lei haidana. Adumaina imungsida yamna angakpa thawdo ama thoki. Akhoina so hojik phau khanbada babana lekhidabadu. Sanado khulubadagini haidana. Hojiksu wakhanda dum lei. Mayam ahambagi warisi matang asaida loizari. Ani suba warisi muk mayamda khudon tamjari. Aige mingse nungsi thoi kaujai isagi sahina. Nipu mangamuk chuzari. Aige sa ni amasu leizai. Isanupa asina sahi tara taruk suzari. Aduwa isanupi atumbi asina sahi tara ni thui suri. Aige puroibagi mamingna Kumar kaujai. Aige ipamasina nambola dumdagini. Aduwa aige puroiba asina Imphan mayondagini. Wari se tasingna sahi tarit muki mamangda. 2019 gi matam maday waida. Asingba thokiba thawdo amagi wari ni. Wari se lidringai gi mamangda aige imungi matangda haipet tamjaramgi. Aigi nupaga aiga se college da thingnabadagi khangnarapani. Sahi mari muk khangnaraba matung isa yanaduna. Makhoigi ahalaman yumna tharaktuna. Ningthijana waroi pot puraga aigi nupaga aiga se adumaina luhongkhibani. Aigi nupa se thabak masa amasu tawjarami. Aigi nupagi masi manauk nupa ngakta anini. Aigi nupa sina tonbani. Matamado aigi nupagi ima babasu loina suna leiri. Akhoina tombo oibanina ima babaga akhoiga dum leiminare. Aigi nupagi mayamba sina school amagi principal oina leibani. Makhoigi yumasina awang thangbada leiraga. Akhoigi na makha thangbada dum khambrangna na leibani. Yum tongan jaragasu sumangde dum pulami. Adu aigi nupagi mayamba akhoi taigina. Angang si nupi ngakta ani leiri. Ahal aduna matam aduda class 10 tamli. Aduwa tombi aduna aigi sanupi ahan siga lengni. Aigi imungsa kahina nungaiba magnatragasu dum saba thapwa wataba. Imung amadi wairami.
Ai samakna phi purit blouse na singbagi dukan ama hangjai. Dukan asisu aigi yumdagi iraplaptana sorok mapanda. Migida ka ama rel lauraga hangjaba dukani. Aigi nupaga aiga si yamna nungsinai. Asukuina leminaraktuna isa ani suraba matam masi phawbada. Thoidongna khana chainaba haibadu tawramde. Masi hai haidana sukat khana de haibadi nasade. Matay manaw haibase dum khana chainaba haibasi mahausani. Thengnaragadi sapu yan phawba makon thoi hainaribaduni. Aina haijabadi ngayak saungnaba natana. Khutsa yaungna duna khana chainabadu. Madumakti tawde haijabani. Asumna 2001 gi February tha swai matam sidagi. Aigi nupase hanaga manadaba mawong amay tawrami. Magi sajata thoina hongba natrabasu. Sahi kaya sumna layminarapa oibana. Magi sajata kitang hongapa mataw oiragasu. Aina dum khangba ngamjay. Aigi nupana hongi iba mawong asi asumna tawwi. Aigi nupase numidang wairam pung mari taba matamda. Yumda dum halakbani. Adugo yumda angang singa sak ngaibu oina. Ngayak sanamina duna laybani. Numidangi sak saba tuoba matung ngahak potharaga dum tungki. Adubo handak marak ase aigi nupase yumda thengna halai. Saurangna pung tarukka tarakpa matam asida dum halai. Masa singa sana khunabasu tawkidre. Phonda karino ama yengbagumna dum yengduna lay. Magi mongsi kanagumba amaga message thanaba mali. Ahambada de aisu karisu khalamde. Thabak chinbagi thabak wabagi ngahak pothaba oiramgani khallubani. Adubo magi se numit khudingi adumaina tawba haurai. Masida aisu karino haipet chingnaba ama poktuna. Aigi nupada aina thengna halakpa amadi. Phonda dum yengduna laybagi matangda wa khara hanglui. Mana so office da tha loirapagi thabak pending yamna lay. Adumaina hekta khumai. Phone yenglibasina hek pothabani office ki group ta thabaki maramda khana nainabani hekta khumai. Masigi matangda aiga magase haipet laungnaba phawbo yauribani. Hana sumtaw tawramdaba mongda aigi nupasi. Perfume matangba leiduna chaiba amadi. Purit khangraung naha pakhangi matawgumna. Jeans ka sekalakpase dum tawrai. Adugo thabak chatpagi jak chaba dusu chaboi chadaboy adum chatpa haurai. Pung 8 ga helaga chalambu office aduna. Pung 9 ga khara helakpada chalakpa. Asiguma mayam asidagi aise aigi nupagi ahungba sajasing asi aise sum chingnaba haurami. Sumna aigi nupana hungibase thani mukti haujankhre. Hokhiba thani sida ina kari no yamna thengnarabani. Magi account aduda tha khudingi changakpa tolop adu. Kanagumba amagi GP da kapthu kapsin tawbase aina toina thengnarami. Aina hanglubada su paisa case oina lawbagi dukan da kapani haiduna hekta khumai. Aina su ATM dagi lawba yabani hairaga wari do dum tensalami. Singnabadagi magi phone gi call history sangaga. Yengubada su number adu call tawkhibagi yawba uramdi. Madu mana kakhibra haibadu de isu khangdi. Asumna call tawkhibagi yawramdaba adu da aigi nupana hairibadu summi boy khanduna ka henjanati yengludre. Asumna mana tawriba sajasing ase hongakpadi lairadana henna dum henjalai. Numidang tumina phone melambase aina mikap thorakpada yamna toina thengnarabani. Aina phone adu yenge haidana kanna honaragasu. Phone adu mana lock toksanduna. Masada dum loinaraga laikhibadagi. Aina phone adu yengbagi khudong chaba adu phangamde. Aisu isage dukal ama hangjaribanina. Ayuk numidang da khaknatana te topa matamdadi ka hena sangamde. Nongmaina dukan da leiringai matam asida. Khule kaidagi ise Premila se aigi dukal asida. Masanupigi blouse ama lawgani haiduna lai. Blouse adusu khanmina boina aina makhan-makhangi. Blouse puthoktuna ise Premila ga aiga se puna yengminai. Blouse sing adu yengna ise Premila na aingonda wa ma haudorai. Ibe manuksithoi ise nangoda karino mata haige. Ise na haidori se inawgi yungkaina ba haibu wadi nate. Ise na nangbu sumnuksiduna haibani. Aisu ise Premilagi wapam aduda tapna dum hairao. Ise kari wano haidana hangi. Ise Premila na nuksithoi nangi nupa kumado. Nongma iga isa nupi thoibiga bazarda chatpani. Pochai khara leiba loiraga akhoi thoibina. Karino mata chase haibadagi. Anakpada leiba cafe amada sangmubani. Akhuna changakpada nangi nupa adu nupi amaga. Kari-karino samina duna leirami. Magi mongdu isam samba mandi. Makhut paina duna leirami. Ako'y sumalairambaduda dum thorabani. Adumaina warido tamai. Aisu ise Premilagi wadu tabada aigi nupada. Yamna sauningba ma phawrami.
Nahadagi aina singnaragli achungba oireko khanduna isase saungingbada mihunsi dangdang yamna kanna chongkhalai ise Premila su blouse ama lauraga dum satkhre aiche ise Premila na sakraba matung phana koina machi lengdana isa itumda phathaduna lai minute kun muga sumna tumina leiraba matungda dukan do thonglon senduna aiche age gari macha du thauduna aigi nupana thabak tawriba office adu da laami office adu yauraba matung aina sangduna hangubadadi aigi nupadu yumda angang nai haibadagi half holiday lauki hairai madu tabada aigi sase pendaba saungingbada thumalami aisu gari du thauduna yumda dum halai aduga khoigi kada phamduna aigi nupa lakpa ngaituna lai aigi nupa se nungthingi pung 3 tarakpa matam asida yumda gari du thaujalai akhoi kada kakhlaktuna aina phammibadu ubada kari tawrage hangai masu aigi nakta phat phamthaduna makhongdagi khungupto lokthokpa haurai aisu aigi nupadu wansinduna mana tawriba punamakadu puthokhtuna sairami masu mana ngamnaba khumai aiga magase awaya khum kya ama tongnarami ibani na adumna tongnaringai asida magi phone table da thamliba aduda message ama laami aisu phalangna phol aduda yengi message adugi maron dudi yum yoroba tamu haidana lapki emoji amaga yauduna tharakpani number adusu khangi aigi nupagi account dagi pasa toina thadok thajin tawriba number duni haibasi adubo khudakta phol adu aina phaklanga panana langduna thugairami khanabagi makhon tabada inemiku su sangsalai wari punamak adu liruba matung inemiku su yamna saurami aigi nupabu yamna thina saiba ngangba tawrami aigi nupadu mama mapana nganglakpa aduda tumina laiki asumne inemiku yaungna wa tamnarakpa sida aigi nupase mukhana tawraroi mabu ngakpiu haijabadagi irang adu haipeti nemtharami masigi matungdagi aigi nupase phone paikhitre thabaktagi su numit kharani suti laurami asomna khanakiba numit mangani muki matung asida akhoi yum asida nupi ma aigi nupabu thiba laami numito imaga aigi nupaga de asti ma lei haidana chathokhiba matamni ikuga aiga khaktani leirisi isa singthu school loina satkhi chawrangna nungthingi pung 12 ga tarakpa matam asida ni aina sumangda gamla dagi leimana akangba khara singdoktuna leiringai matam asida miyai salap tawrabi nupi ma khoigi da sangai nupi do mamai mamit loina kari no yaksin taisalli keribani haidana tawribado ipak paksa ba haibadu oiramdi aidi ahanbada khangdabani na kanano kari hangbadu hangami nupi aduna so Tamo Kumar gi yumsi sida oidoiro Tamo ga wari sanagadaba leiba magi phol adu su zakhidre adu da sum laksarini wado tabada dum khangle masigi nupi sini haibasi aisu kadomda gino khangde nanglai puroibada tamo haiduna message samna toina thari badu hangi manaso thabaki samchamna thanabani khumai aisu na handagi taina phom khangdana leirakpa adu nupi aduna yumda makhongna thangna lakpa aduda mihulama kankhat khiduna sumangi nakanda leiriba sumang sitpagi sumchit makhok asangba aduna nupi aduda set laungna santhaba haurami nupi adu sumakhuna khanduna question hekseli aisu lepa leite yungi mapanda tawkhiba aduna makhalamani ai leina yum asida nangna lakpa ngamba haidana aise nupi adubo aigi araiba pangan phudoktuna phubo yaba phurami makhon sing adu tabada ikuboksi mapanda thoraktuna aibu khamjalai ikubongna su nupi aduda khara thina ngangaga nupi adu dum thadokhi asumne ima hisu halaga aigi nupada mayam changduna ngangba chaiba tawi masigi matungdagi aigi nupa sisu gyan khara tabagum hanagi matawdudi hanjalakhidre numit 10 mukti asumna haujankhre adubo masigi matungdagi di yum masida sathi ba thodok kya ama thorakpa haurai gyan tare hairiba aigi nupa se handakti anam ha isu chubugum tawba haurai thabak chakani haibesu khangkhidre mafi marun su moli nali haibesu kya thi khidre numit khudingi makok nungaite haiduna tum lai akhuisu ahan badadi hena khanjaludi adubo magi mawong asidi sum henjalai ai ubaga mamit ngaksangangba makai saurami aina thongba chai sing amata chaw haiba yaramdi inemikuna magi mawong aduda chaiduraga su inemikuda wansanduna hekta phuge chaige haibagi matagum mase mawong amata hekta tawrami asiguma magi mataw asida akhoisi kiba ma poklabani isa singsu mapagi manakta changu haiba yakhidre aina wama hek hairubaga phinglaungna sagolaktuna apaiba areiba pot ama hekta thomai sauribani haiduna yumda leiba pot chei loina thugairami mana sumna tawrakpasida akhoigi wakhandana wakhangi anaba oiraboi khanduna doctor da so thama khai ma muksin leirurabani adubo mana ngamduna hekta yumda changthokhiduna leirami
Doktorna thaba hidak su chaw haiba yaramde. Akoina namdana pijagadaba su mabu phaba punba akoina ngamamde. Magi anaba se sum henjalai. Asumna tawringai serakasidana aigi tukala du electric tagi mai hauratuna mai saami. Laibak phabadi yum mayago oibaga mai haurakpadu ikoi kuitringai. Mayamna khangnaraktana mai adu matam sana muthatpa ngamhaubadagi. Dukala du mai na khara saagasu thoina mangba haibadudi oiramde. Masida sunatana yum masida kari no yamna tawrami. Numidang isa singna washroom toilet sangbada amuba ama lepami haidana hekta law khongduna angangsingse hekta chenarai. Ahingna sumanga somdana mi ani ahum leibagumna wari ngurung saduna kuchatpasi makholadum tarami. Thoina yengluragasu kanasu leibadi uramde. Nongma ine masina ahing makeup thorapasida lamyaida mi chatpagi makhola matai haidana magi wakhanda igi nupasi wakhan ga tadabaga muk thungalomda thokidra haidana phamungdagi hawgatuna lamyai yadomda yenguba matam maduda nupagi saban manba amuba wangdrang wangba mi masap leptuna leiramaga swai mankibasi urami hai masidagi inemsu kana khoiba lautuna kaurai aigi nupasi su anaba yamna thina henselai matamda soron pharon yamna toina lolami machinda sumina ibu phaba lakle kanbiyu kire haidana adum law khongbasi tawi mabu senabadai sinumidang se mit kakla mapawu senba ngamamde magi yamna sathiri se thangte na singba polam singa se magi mon mea de hekta pusanduna thamlamba amadi angawa phaigomna koilaw lawduna lakna phanaba ngamdabasi tawrami thangai sengna ngawroduna haibasu nati amumuksu karisu natabada gyan taraktuna icha singbo hangakpasu dum yawi punama asina khoigi imunga se tumle tupong khangdaba chare sapong khangdaba haibadu oirami aisu ipanggo yamna toina paw phawnarami Doctor ye guli sabase phaba kobo leitrabanina yumgi imana maiba maibi mukta tanaraga kari no yangansi hairapadagi aise inemiku da wadu hautuami inemiku na so yabiraktuni ikubokna maga khangnabani haiba maiba mayum masida purai aigi nupabu maiba duna yanghanbada maiba duna aigi nupase kanagumba maibi yamana masada ngauna phaina chatsanu haiduna posem thabi khre hairai akhoisu wadu tabada karino haidana khalami kanagi maibino ipuroiba sida siguma thabasi tawrakadurige khalami kubokna su maiba duda aigi nupada yauriba posem singadu lathokpiu haijarami maiba duna su magi sidi thuna phabadi ngamloi tamna dum posem adu lathokpa yagani hairai asumna maiba du tana duna aigi nupase layengba haurami maiba duna kari no layadum khurambirami ising maising thaknabani haidana su pibirami asumna anirak ahumlak lai khuram thokhiba sida aigi nupase angawa phaigumna koilaw lawramba du khara phaki isa singso magi mataw du manakta isang samkhidaba kuirabani aigi nupase haipeda phe wakhan khangta tarakpagum tawrai mana sumna wakhan tarakpa matam asida engonda kari no yamna hairami mana haibada magi mita nupiyama adum uduna leire nupi eduna mabu si taw adu taw haiduna dum insalli hairai asumna layengba se khara phare haiduna khadiktang sor hondokluba mikupasida ikhang khangawdana aigi nupa se nongma numidang ama aina tumlubadagi mikap thorpa matam asida magi phamungda leibasi uramde handakti aiso gyan khara tare haidana aise khara khandogubani asumna aigi nupa se phamungda leiramdaba aduda aigi wakhal asida toilet ta changbo oirangwani khantuomi aiso laksarani khanduna phamungda haipet phamduna minute 30 mukse ngairami adubo minute 30 rong ngairaba si phawuda aigi nupa se halakpa kauba leite aiso isada pakhatpa ma poktuna aigi nupabu thiba aigi kadagi thorai washroom toilet adomda lakpada su kanasu leiba uramde kadomda mukchakrabanu khanduna yungi mathak makha loina thirami adubo kona thangda gate hangambadu ubada aise swai lawi soidana gate mapa landuna salamani haibase khangami aduna ikubok inempokpa thong thinduna aise moibu hautuami inemiku su ingawngawna tumambadagi hawgalaktuna kari tawrake hangai aina so aigi nupado leiramdre haidana pawdu tammi khoi mungse torchlight amama paina duna gate tagi thungnaruktuna leirak namjau sin thungna loina chattana thi adubo phangba kaubadi leiramde adum thirakpana nongangadaba khajikta ngaisalakle ikubokna masidi oiraro yumda hallasi ma yumda halakpasu yari halaktragana hek nonganbaga lakaigi mi yawruga thirasi karisu lamna chalamoya swaida sum leiromgani akhoisu adum yumda changaktuna nonganba ngairami akoina khallibasina aigi nupase handak gyansu khara tarabani mana satke hairagasu karisu sangna chalamoi mamangda su asumna yumdagi sakhraga
mayamna thinaruraga adum matomda yumda hanjarakpani. Hayang adum hanjarakani haiduna khallubani. Asumna nongalakpagi ayuki pung 3 tarakpa matam masida lekaigi mi kharana pukrida igi nupado taramme haidana paw ama piba lai. Akoisa pakhana lekaigi pukri achawbadu tamna salami. Akoina mafam adu yaurokpada aigi nupase mayam sangdana pukridagi lokhattuna leirami. Masado isingda taba kuirabasu mali zaptingduna leirami. Madu ubada akoigi imungse kappa yaba kapami. Lekaigi naha khara tawraga parap gari da hapkatuna hospital da su pukhalami. Aduba doctor na aigi nupase siba kuire hairai. Upai leitabani akoigi imungse okhongna kapnarami. Khangna sanaba mayam laktuna aigi nupagi mathau mangamsu ningthijana adum pangthokpirami. Ipamgi ima amadi inaw nupasingsu lakpiduna ahing lekpirami. Asumna aigi nupana leikhidraba matungdagi yum asida hana tamnarambadagi amuka hena tamnaba haurai. Ahing simadi kanasu tumba yadrabani. Akoigi ka adumdagi kokak makhon pochai lengba khotpagi makhol asina ahingse mi mata pothaba yaramni. Akoigi ka adumda soigi sasanga nungthin changthok changsin tawbadagi hena numidangdi ahing lektrabani. Asumna akoisu khangba yaba khangami nongmaina nungthin aigi ka adumda phiron khara suge haidana changmubasidagi tungasida mi ama sorot haidana dum inabagum tawrai. Aisu prap adum makhada chentharai. Nongmana aigi sanupa ahlasina stair makhongda mi ma lepa ui haidana pawdu tamai. Numidang asidana sumangsida posai lengbagi mi mana law khongbagi makhon masigumasi toina dum tarami. Akoisu upai leitrabanina khoijo lekham thaduna ahingse dum wana lelami. Uchina china aigi nupagi sorasu loisankhre. Karigumba mana aigi nupaga thabak tawminaramba Ramesh ko nupa mana aigi nupagi Sora numit asida laamba duda aigi nupana mari leinarami haiba nupi edu maibini hai. Aduga nupi se laiten sana duna magi hek nupa adugusu ngawna phaina chalhanki haidana wari do tamai. Ramesh na makhata na hairakpada numituda aina thina phukhraba matung nupi eduna aigi nupabu office ta unaba lai hai. Aigi nupana su makhoi ani mari amata leinaragum si hai ki hai. Masidagi nupi eduna samthongnabu oina coffee amatang thangminarusi haibadagi aigi nupaga makhoi ani se thongminarakibani hai. Masidagi ikoi kuidana aigi nupase office ta toina lakhidre anaba henjalle haiduna pawtai haidana tamai. Pawa se tabada khoi mungsu khangle madudi aigi nupana khangnaruriba maibi nupi eduna punamaga se tholakpani haibasi. Masigi matung inempokna mamangda aigi nupabu laing biramba maibadu yum masida mukkauduna kari leibagi haibado muktang yengbiu haidana haijarami. Maibaduna yengaga sumna hairai. Aigi nupana leikhidaba adu maibi nupi eduna khona lai yengthoe haibasi khangbadagi amukke hena akanba mahi thajalaktuna aigi nupase matomda sijahankibani haiduna maibaduna haibirai. Maibaduna so akhoi imungsi loina kokthok samthokpirami. Asumna maibi asigi haktaktagi lukhrabi haiba mingtholadu hojikso kokthak asida puduna mapa leitraba isasing asiga punsi lenduna hingjari. Aigi wari asina maibi hairaga punamakpu hunduna ngangjaba nasade aigi nupada tariba dasasi mayamgi mit nakong oinaba wari sumlijabani. Masini mayam ngasigi rian hore story mathangi wari thagalakpada mayam punamuk thengnarasi. Ngasigidi mayamdagi kainanaba bidai laujari.